आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maruiba pau Pradhan Mantri Narendra Modi na ngasi anauba scheme PM Bishwakarma haudokre Griha Raja Mantri Newsreader na hairi Manipur gi haithoi singtoreba artisan amasung craftsmen sing scheme masi khudong saba launaba honagadabani Mukhyamantri Nongthomam Biren hairi PM Bishwakarma scheme na Raja sigi khutsa haibasingi punsi mahing phagaranba ngamlagani Raijapal Anusiawi Ken Hari, Miam na Yari Bamakai, Ain Kutta Pashinaba, Honoroi Dabani, Amasung, Numin Mangani Satagadaba Sangsaki Mipam Ayeng Degi Hauragani, Ngasi Ras Niti Dual Singi Mipam Ama Kaukre. Pradhan Mantri Narendra Modi na ngasi anauba scheme ama oiriba PM Bishwakarma scheme naidli da hogdokre. Bishwakarma Jayanti ga mari leinana Pradhan Mantri na India International Convention amasung Expo Center Yasobhumi Sangaki loinana anauba scheme ama oiriba PM Bishwakarma Pradhan Mantri na Expo Center asidegi hogdoki. Pradhan Mantri na Delhi Airport Metro Express Line gi extension su sangaki. Thauramadu wangang da Siri Modi hai anauba scheme asi laibak asida leiriba artisan amasung khutsa haiba mioi la kaya marumgi asani mangnai Bishwakarma haibasi sahi lising kaya dagi bharat ki lan thungi haurakphamni mangnai training technology amasung khutsa haibagi polam sing asi artisan singi oinadi yamna maru oibani PM Bishwakarma Singbu Sakhang Bahaibasi, Hauziki Matamda Kwaidigi Maru Oibani, Maramaduna, Makobu Lam Kudimakta Saugat Bahaibasi, Yam Namak Tangai Pade. Siri Modi Nahai, Bishwakarma Singi, Sokonaba, Sarkar Asina, Tabakaya Marum Paikali, Scheme Masigi Makada, Tongan Bal Lam Tarani Panda, Tabak Tauriba, Bishwakarma Singda, Ahen Bamien, Jangani. हजारों वर्षों से जो साथी भारत की समृद्धि के मूल में रहे हैं वो हमारे विश्वकर्मा ही है। जैसे हमारे शरीर में रीढ़ की हड्डी की भूमिका होती है वैसे ही समाज जीवन में इन विश्वकर्मा साथियों की बहुत महत्वपूर्ण भूमिका होती है। हमारे ये विश्वकर्मा साथी उस काम उस हुनर से जुड़े हैं जिनके बिना रोजमर्रा की जिंदगी की कल्पना भी मुश्किल है। आप देखिए हमारी कृषि व्यवस्था में लोहार के बिना कुछ क्या संभव है नहीं है। Yasobhumi haina mingthonba Indian International Convention and Expo Center hangtopa asina Pradhan Mantri gi manglan ama oiriba malem thaki mifam pangthokpam amasung exhibition topam thamnabagi pandam adu phangbangamle Convention Center asi square meter lising humudra humdoi pak chawba mafam amada sabani masida convention room taramanga leigani masigi manungda maru eba auditorium ama yauri auditorium asda mioi lising taramathoi hena punba yagani center asda lebak asigi khwaidigi chawba LED media facade thamli Pradhan Mantri na PM Bishwakarma scheme asi haudopagi thoram adu Manipur su Kendri Griha Raja Mantri Sri Newsreader Rai amasung Mukhyamantri Nongthomam Biren Singh anina saruk yaduna hotel Imphal pangthokpa thoram amada Raja gi thakta scheme asi haudoki thoram adu wangang da Griha Raja Mantri hai ngasi gi numit asi laibak asida leiriba artisan amasung craftsmen singi oinadi yamna maru oiba numit amani Pradhan Mantri na haudoliba anauba scheme asina anauba sakhot lambigi mayon ama yatle Mangnai Sakot Taurangi Matang da Pradhan Mantri na awang nongpok lamdam da ahen ba mieng thamli Mantri nai scheme masina laibak asida leiriba small scale craftsmen sing sakot na bohona bada khudong chaba piragani Manipur gi haithoi singtoreba artisan amasung craftsmen sing scheme masigi khudong chaba soijana phangani haibagi thajaba mahangna phongdokli सबसे पहले इस स्कीम के कारीगरों शिल्पकारों को प्रमाण पत्र और पहचान पत्र प्रदान करके उन्हें विश्वकर्मा के रूप में मान्यता प्राप्त की जाएगी। इस स्कीम में कौशल प्रशिक्षण क्रेडिट सहायता टूल किट्स प्रोत्साहन डिजिटल लोन देना और प्रोत्साहित और ब्रांडिंग एवं विपणन सहायता प्रदान करने का प्रावधान किया गया है। Thauramadu Saruyakiba Mukhyamantri Nongthomam Biren Singh hai scheme maski maruiba pandam di artisan amasung craftsmen singi sentok lambi phagat anbada natana mamangai dagi chanaraklaba khutsa haibagi lam asi tung koina hinganaba pandam dani mangnai scheme masigi makhada Bishwakarma Singh Common Service Center gi khuthangda biometric season aduna PM Bishwakarma portal dagi
kuthangda sel changdana register tohongani asigumba maruiba scheme ama pradhan mantri na hogdoliba asibu thagatpa phongdoloduna manghai scheme masina haithoi singthoraba khutcha harba mioi kaya marungi punsi mahing phagat halagani Honorable Prime Minister Narendra Modi ji ki birthday sidai mangonda ekoi punsi nungsangna na du yekna leidena ba adu isona magi pangul sakti pinena ba ekoi site ki magi famda happy birthday wish tawjari adu golone adu kumba Vishwakarma gi mapok numit sida Vishwakarma bu ningsing boina ekoi ngasi leitalaira masana masak sujaraga haija singjaba magi skill talent mayam du uppa ngamdana Sanmelon gi matungina sauna tongning su sauna tobong amdaba mapanda puthongning su puthongning amdaba dugumba hazal laga punjal laga leiramba talent leiraba iselina uselisa singdugi moigi focus pinana ba moigi damukta future semana PM Vishwakarma scheme gi makhada khutcha hairaba mioi singbo Vishwakarma certificate amasung identity card pibaga lonena training su pigani masigi matakta makoina sizinagadaba khutcha Kujukulai lainabagi incentive oina lupa lising taramanga collateral free credit support oina ahanbada lupa lakh ama amasung ani subada lupa lakh ani na singba pigani Manipur hojik tholiba irang asiga mari lenana Republican Party of India atwalege National Secretary Maheshwar Thongnawjomna Rajasthan gi Rajyapal Kalraj Mishra ko unaduna irang asigi matangda marik chumna paudamkre Rajasthan gi Raj Bhavan da unaba aduda Maheshwarna narco terrorist singna sathariba terrorist ki thawong singi matangda Rajyapal da paudamki unaba aduda Rajyapal gi maikai degisu Manipur gi wathok asigi matangda kendra da report piduna mahak masamana taksinduna santi puraknaba honagini haibagi thajaba piraki Rajyapal ga unarba matungda Maheshwarna paumi singdai Manipur gi irang asi Rajya gi issue khakta oidabana leibak asigi issue oibana Rajya sing asida leiriba miyam rajniti lusingba singdasu Manipur da oiriba marik chuma wapam khanghan batangai phade tabiriba pawasi Akashbani Imphal degini Rajyapal Anusuya Uike na hari miyam na yariba makai ain kutta paisina ba honaroy dabani manghai lamdamasa thokliba hingsa asi laibak thiba thokdok amani Kaksing jila gi tongan tongan ma mafam singda hangliba relief camp ta leiriba mioi singa unabada wapam asi Rajyapal na phongdok khibani hojik thokliba irang asiga mari lenana Kangrup ani gi miyam da appeal tawraduna Rajyapal na hai hingsa na kariguma makhal amatigi warusin purakpa ngamloi samasya khudimak phaminaduna wari sanaraba matungda warisin purakpa ngamgani Rajyapal na hai mamangai degi hauna lamdamasda Kangrup ani na nungsi chanana laiminarakliba adugumna laiminaduna tungda haurakadriba mirolda hena apaba oigani mangnai lamdam masida kendra sarkar na thajalakliba security forcing asi miyambo asoengam thohandanabani Rajyapal na hai कानून को अपने हाथ में ना ले और इस हिंसा को खत्म करने के लिए दोनों पक्ष से मैंने अपील भी करती हूँ कि जो भी ऐसे लोग हैं उनके ऊपर सख्त कार्रवाई करें ताकि ये घटना किसी भी तरह से ना हो सके और इसके लिए पूरी तरह से सरकार की ओर से आपकी सुरक्षा में सारे तैनात हैं Malin sinbatuna pangthoknriba World Patient Day gi thorom asi Manipur da su pangthokre Engaging patient safety haiba hiram da pangthokiba thoramadu State Quality Assurance Unit State Health Society National Health Mission Manipur amasung Directorate of Health Services Manipur na sinduna Imphal gi Nitai pasu thekpad leiba DIPR gi auditorium da pangthoki thoramaduga mari lenana Directorate of Health Services ki Additional Director PIS Dr. Y Gopal Krishnan hai World Patient Day gi thoram asi haujikti yamna maru oiba thoram ama oire thoram asi maruina anaba singi yaifanaba anaba gi imung munung amadi caretaker singna logodaba thogdang adu khaminanaba pangthokpani mangnai thauramasina maruina anaba sing medical gi asoibana sibagi chang hanthanbada achoba mateng oiragani sahi amada lebak asigi oina mioi lakh manga di TB na aduga mioi lising kunna malaria na maram oiduna siri masi maruina ana laying sathabada asoiba leibadagini hairi adubu kariguma thogdok asi makhata na thoktanaba aikoi punna khangminaba tangai fade Chief Minister's College Students Rehabilitation Scheme gi makada mahiroi chamapan kuntranipan khangatle masigi manungda irang asina hakthengana solaba mahiroi chatret marfu mathoi amasung inter college transfer gida mahiroi chama yankhai taret yauri University and Higher Education gi director na thopa cherol amada hai mahiroi singi list directorate asigi website gi khangba yagani directorate asigi website natraga college natraga mahiroi singi principal gi office gi su khangba yagani mahiroi singa makoi gi admission natraga transfer tobagi warol thenglabada thasi kuntra phawagi manungda mari leinaba college natraga institution singda pisingadabani masigi matungda lakba wakat lauroi hairi
Imphal West, Imphal East amasung Thawal Jilagi oina hayeng ayuk pung mga dagi numidang pung mapan phawa curfew komtokani aduga Bisnupur amasung Churachandpur Jilagi oina hayeng ayuk pung mga dagi numidang wairam pung mga phawa curfew komtokani. Kaksing Jilada hayeng ayuk pung mga dagi numidang wairam pung taruk phawa curfew komtokani. Matang sahida pangtok kadrba Lok Sabha mikhalga mari lenana EVM amasung BVPAT sing set tawbagi matangda nongmagi oiba workshop ama ngasi Lamphel pata laiba CEO office ki conference hall da pangtokre. Thoramadu da wangang mada raijagi CEO PK Janhai workshop asi pangtokpagi maru oiba pandamdi district election officer deputy election officer singna matchin sing asi sinabada kuloinabani. Workshop asida jila taratroki district election officer sing saruk yaki. Akasbani Imphal gi pau tabiri numit mangani sathagadaba sangsaki mifam hayengdagi haurgani masiga mari lenana sarkarna rajniti dolsingi mifam ama parliament gi annex da ngasi numidang wairam pangthoki mifam aduda ngaksel mantri Rajnath Singh parliamentary affairs mantri Pralhad Joshi na chingba yauki sangsaki anoba building da uparashtrapati amasung Rajya Sabha gi chairman Jagdeep Dhankar na jati gi machu ahum gi phiral chingkhatki hayengdagi haugadoriba akhanaba mifam asida sangsaki sanglaba sahi humbudra mangagi matangda wafam kaya marung khanagani masigi matakta sarkarna chief election commissioner khanabagi yauna tongan ba bill kaya marum puthokani bill singi manungda advocate amendment bill the press and registration of periodicals bill amasung the post office bill pukhatlaba yai. Imphal West jilagi manungchanba Naikanglong Kuldegi sakang dabasing na phakiba sarto thang kom nongmaina kaptuna halamle police ki paunhai ngasi ayupung taruklom taba matamda Imphal East jilagi Sagolmang police station na konba kuning tekta sakang dabasing na sarto bu nongmaina kaptuna halambani asiba haksang adu police na lokalaba matung postmortem gi damak Jenims ki mokta thamkre hauji phawbagi oina sarto thang bu kanana kari gi damak halambano haibadu khangba ngamdri police na thawdok asiga marilena thijinba haukre. Imphal East jilagi sajiwada hangliba temporary shelter home da leiba mioi amang asi laikhidreba mioi edu kundrapam kendragi manungchanba iko khuldegini masagi sei marfu mangarom sukre thogdok adugi paukta bada kundrapam kendragi MLA TH Lokesor mafam adura laktuna laikhidabi mafamda awaba phongtokki. Manipur hojik tholibe irang asi tungkoina santi puraknaba pandamda kendragi lusingba sing unanaba Manipur Bidhan Sabha gi adaksa yauna mantri sing amadi MLA sing Delhi da hojik leriba asigi matangda print electronic amasung social media da aranba paukya phongba thenare hari maramaduna lusingba singi khongsat asiga mari lenana media housing na raijigi information amasung public relation DIPR na thadorokpa paw natana atei pausing phombidanaba DIPR gi cherolamana khangalakle. Solid Waste Management gi matangda numinini sathagadaba training cum awareness program Thawal jila da ngasi pangthokre Thawal gi election counting hall da pangthokpa thoramasi National Green Tribunal gi makada Directorate of Rural Development and Panchayati Raj Manipur amasung District Program Coordinator MGNREG gi Thawal na punna sinbani. Relief Center for the Welfare of Differently Abled Person Manipurna Bisnupur jilagi manungchan na laiba Kwakta Santhongda Family Counseling Program for the Conflict Affected Women with Disability in Relief Camp pangthokre. Swachh Bharat Mission gi makhada thasigi taramngadagi mathang thagi ani phawba chathagadaba swachhata hi seba thoranga mari lenana Jiribam Municipal Council na Indian Swachhata League 2.0 hogdokre amor agai leitaba Bharat haiba pandam na pangthokpa thoram asida Jananeta Hizam Irabor ki ningsing khubam gi akoibada lamtu sengdokpa amadi u chara thabagi thoram pangthoki district administration amasung PICD subdivision self help group amadi atei mioi kyamrum saruk yaki. Patsoi kendrigi sayangda ngasi CPI Patsoi Local Council gi nipu suba conference pangtokre maduda Janeta Irabona Manipur gangam kai kalamba amadi Manipur gi territorial boundary ngangnabigi matangda wafam kaya nainaki. Aroibada maroiba pau Pradhan Mantri Narendra Modi na ngasi anoba scheme PM Biswakarma hogdokre Griha Rajya Mantri Nidayaranda Rai na hari Manipur gi haithoi singtoreba artisan amasung craftsmen sing scheme masigi khudong chaba launaba honagadabani. Mukhyamantri Nongthomam Biren na hari PM Biswakarma scheme na Rajya sigi khutsa haibasingi punsi mahing phagathanba ngamlagani. Rajyapal Anusya Uike na hari miyam na yariba makai ain kutta paisinaba honaroidabani amasung numit mangani sathagadaba sangsaki mifam hayengdagi hauragani ngasi rajniti dol singi mifam ama kaukre Paulo Jare.